militants singgi custody da leikraba isa singdugi imung manung singsu matam khatang puning khathana leibina bai ko yam kanna honari hujing maksu koi DG masa hai ba mafam duda district pro salaga bari watai tongna ba thakre adna soidana am positive oi ba lambirom da lakani hai ba ki thaja bai koi da lei adma netaira bot ki machamaga kunipalak suba mapok na misida Manipur ki miyam amadi Bharat ki miyam da yafa paujal pijari mana ningjaramba khanjaramba Manipur Bharat madu oinanaba ekoi punna lakna minasi hona minasi haiba message ma pijari aduga hojik hong sariba thodok sigi matangda yamna laibak thiba thodok ni ekoi moi ahum gi manungda amadi numituda dum thadore aduga ani mo hojik phawba Kuki militants singdugi khutta leiri ekoi center amadi state government ayuk nungthin nungdang pau phaunaraga yam kanna soiba ngamba yaugna ni dusu thadorona ba ekoi contact taunari wari sanari loinana wari sanabaga loinana sarkar sigi tawbom thokpa sarkar amagi tawbom thokpa du makoi bu tekta kaidana thado hanaba mari rescue taunaba bot center mari state ani changna kan hona minari aduna militants singi custody da leikraba isa singdugi imung manung singsu matam khatang puning khathana leibina bai ko yam kanna honari hujing maksu koi DG masa hai ba mafam duda district pro salaga bari watai tongna ba thakre adna soidana am positive oi ba lambirom da lakani hai ba ki thaja bai koi da lei adu mayam punna ishor khorminasi haidana mayam da apel tokjere ga government gi site gi koi tawba ba media da haiba ya da mayam le to tawba ba lambi kudima thiraga koi honari haidana da mayam da khangan jari